ꯔꯤꯝꯁꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯔꯤꯕ ꯏꯗꯨꯜ ꯑꯙꯥꯕꯨ ꯁꯨꯇꯤ ꯊꯥꯗꯕꯒꯤ ꯃꯥꯌꯣꯛꯇ MMWOꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯔꯤꯕ ꯏꯗꯨꯜ ꯑꯙꯥ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁ ꯃꯅꯤꯄꯨꯔꯅ ꯁꯨꯇꯤ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯤꯝꯁꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯗꯤꯔꯦꯛꯇꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯗꯤꯁꯦꯝꯕꯔ 14, 2024ꯗ ꯊꯣꯛꯄ ꯑꯣꯐꯤꯁ ꯁꯔꯀꯨꯂꯔ ꯑꯃꯗ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦꯖ ꯑꯃꯗꯤ ꯔꯦꯁꯇ꯭ꯔꯤꯛꯇꯤꯚ ꯍꯣꯂꯤꯗꯦꯖ ꯑꯅꯤꯃꯛꯇ ꯏꯗ ꯀꯨꯝꯃꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯌꯥꯎꯍꯟꯈꯤꯗꯕ ꯍꯥꯏꯕꯁꯤꯒꯤ ꯀꯔꯝꯕ ꯅꯨꯡꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ? ꯖꯨꯟ 8, 2025 ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯨꯇꯤ ꯊꯥꯕꯤꯅꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯠꯊꯣꯛꯄꯒꯤ ꯀꯨꯝꯃꯩ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯣꯂꯤꯗꯦ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯍꯣꯁꯄꯤꯇꯥꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯌꯦꯡꯁꯤꯟꯕ ꯋꯥꯠꯄ ꯑꯃꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ MMWOꯅ ꯆꯤꯡꯅꯩ꯫ ꯋꯥꯔꯜꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯨꯝꯃꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ ꯑꯃꯗꯤ ꯁꯨꯇꯤ ꯑꯣꯏꯅꯩ, ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯝꯃꯩ ꯑꯁꯤ ꯈꯪꯂꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯑꯃꯗꯤ MMWOꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯁꯨꯇꯤ ꯂꯥꯎꯊꯣꯛꯅꯕ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯆꯥꯎꯅ ꯄꯣꯛꯍꯜꯂꯦ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤ ꯈꯪꯅ MMWOꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕ MMWOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯐꯤꯔꯣꯖ ꯈꯥꯟ ꯁꯪꯒꯣꯝ ꯁꯨꯝꯕꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫